Ahanbada maruiba pau pizari. Viral genome sequencing facility tag ilpata hangdokle mapanlamda sample thaduna numit tarani kunni result ngainaramba adu ngairaroi haina Manipur ge Chief Minister N Birena phongdokre. Asan bigay amasung tagel khongban ge yum da changduna pak sana covid test tawkre achan bigay dadi tha ahum ge angang yauna miyoi ahum positive oiba thengnari. Ngasi hangdogliba insakok facility na SARS-CoV-2 ge variant khangdokpada he na lahelagani haina Chief Minister N Birena phongdokre. Amasung haukiba pung kun marida apunba miyoi listing mangaga chamapan yangkai covid test tawada chatret ka marifu nipan positive oire laina asina maram oiraga miyoi taret laikhidre miyoi chamriga marifu humdoina nava faduna discharge tawkre. Kurumzari Mami TV ki Manipuri Prime Time News media tabiri basingbu SILVIA WAHENGBAM na taram naukchari hauzik pau sandong na pizari. North East India da ihan hanba oina viral genome sequencing facility among asi Imphal West ke manung channa laiba tagyal pata hangdokle nahan makai mapan lamda sample thadana numit tarani kunni changna test ki result ngainaramba adu makhata na ngainararoi haina Manipur ge Chief Minister N Birena phongdokre. Wafam masing asi lamfelpa talaiba Fisheries Directorate tapangthokpa National Fish Farmers Day Celebration 2021 ga mari lainana Chief Minister N Birena phongdokhibani thoramaduga mari lainana Chief Minister N Birena hai ngasi hangdokheba facility anina asina aruba laina layong kaya khangdoktuna athuba matamda layeng pathap chathanabagi khudong chawa fanglagani mahangna makhata na hai Manipur da khundaminariba miyoi singi chada marifu taradi nga ase yamna maru oiba chinjak amani hauzik lamdam asida nga gi darkar leiriba chang asi chahida metric ton lising yang khai tarukni masida ekhoi gi ngami singna puthok liba metric ton listing kuntra taruk mukni awat panga gi pothok asi menkhatnaba mapan lamdage haksang da sokningai oiba kari yawi haiba khangdaba nga mayam ama pusilakli basi lepnaba nga marang kaina puthoknaba khonasi mahausa lamdam asida marang kaina fanglamba sareng na hongnana amuk puthokpa ngamnabagi damak chada yangkhai grant oigadaba scheme ama Fisheries Department na atubada hogdoknaba scheme ama semnaba Chief Minister na department official singda pautak pk Chawkhat Thaurangi Hiramda Senza Thumza Ka Hena Taramba Asi Laibak Tivani Mamangi Lengak na Lauramba Jenimski Kutsu Kulai Ayambana Matok Toba Yade Miyoi Bagi Haksel Gamari Lainaba Tabak Thauramda Senza Thumza Sathaba Haibasi Lai Faubana Yaroi Hainasu Chief Minister N Birena Makhatana Phongdokhi Philosophy of the Wakalda where Manipuris have a Manipuri Nagane, a Manipuri Kukini, Manipuri Pangalni, Manipuri Aduni, Haivagi Maitini, Havagi, Amakatuan Labagi, Wakalon, Simana, the Labanga, but once a community city, Pacific give me Sakalaba community singer, compete over the no point of Aduguma, Coke Labazati never wish. A quay is what is Amaga, Chinganabashida. Aduna, Fujiti almost 90% of the population, peoples, Fujiti Apapa Ngamba, Patabana Pate Ngamba, Yamna born to me, Mashinga music. Aduna Koi to talk away on my recipe. Apapa Tabak kind of Fay, Pataba Tabak kind of Fati Hare, Pataba Tabak the Fati Hare, rectified away, Yang ever. Koi man meeting the kind of Fati Haj and Canada Koi, Sum Tweb. Madugi guts labor. Praja Machine Yame Quida, Yamtina Quida to Sakar Pajari Quida, Habuk the Wunuire. Thauramadu the President Oina Sarugya Kiba Fishery
Minister S. Rajen hai nga haibasi Manipuri khunai asiga tatna thanaba yadraba chinjak amani maitei mitei furuki oinasu mahosadagi chatnarakpa thabak thoram singda nga haibasi iyambana yawnai aikhoigi ngami singda bank na loan piduna akanba mawongda pukning thogatli mamangda loan tanabada awaba ama oirambadu Chief Minister N. Birengi lamjing makhada hogdokhiba startup stand up scheme gi matengna ngasidi awaba oidre loan tanabada sel amadi matam changlamba adu ngasidi irai laina fanglabanina miyamna apamba thabak thoram ama paikhatpada hena laithokhali loinana bank ta loan singatpada su matam chana singatpa ngamle haina su Fishery Minister S. Rajena makhatana fongdokhi fish farmer dabu orsu adagi carpentry dabu orsu tongan ba magi trade singda apply tawjariba loan singdo matam chana singatabadagi bank loan piningde adu honorable sim nang ngasidi paikhatliba planning gi makada paikhatliba program singsigi manung seida koi yamna arrival mongda security ju government oibiba aduga loan tanabagi adugumba machak lehendana koi loan gi sanction check to aikoi honorable chief minister na aikoi bank tawraga itatatna yenthokpadagi ngasidi bank singda loan gi adugumba repayment se phajana ningthi duna tawreena namu aikoi startup ki adugumba loan yenthokpam da aikoi cooperative bank gi manager na haibi giba mayam singa do masina takpadi aikoi gi praja sing mayam singa se aikoi government na pukchen seng na thabak tawraga di aikoi yam phajana aikoi loan gi payment makhoi gi singbam thokpa mayam sing se aikoi praja sing se wahandana aikoi government na support tawraga piraga de aikoi thabak kuding mak se success oiba yamna laiba janena ngasigi thoram aduda mamang chahigi fish fair kam competition da makok mathang takraba society amadi individual singda sale gi mana amadi certificate sing yanthokhi Manipur da hauzik oirakliba COVID-19 laichat ki fibam asi laksin bangamnaba laingak na paikhalakpa akhanaba thausil amagi makhada ngasi Imphal East District ki achan bigai amade Imphal West District tagyel khongban gi yum da changduna paksan na COVID test tawgi thabak chathaba hokre ngasi ahoba numita health department ke medical team amana achan bigai mayai lekai ge yum da haktheng na changduna miyoi yankhai COVID test tawki miyoi yankhai test tawa aduda tha ahum khakta ngai riba angang ama yauna miyoi ahum COVID positive oiba thengnaki asan bigai mayai lekai ga thangnana leiba lekai gi miyoi humfutara rom amasu COVID test tawki madudana miyoi kun COVID positive oiba thengnaki random COVID testing ge thoram aduka mari leinena Imphal East District sampling team gi in charge Dr. L. Bikramjit na Mami TV da hai ngasi chathariba COVID testing program ase Imphal East District Administration gi meeting makhada Health Department amade achan bigai ward number 8 ke COVID task force na silaga Imphal East District sampling team gi medical team na pangthokpani random COVID testing drive ase makhata na chatharkhigani hayeng su Imphal East ki oina yumpok the testing program ase pangthokani masda miya mating pangbiduna thoram ase mapung fahan biu haina Dr. L. Bikramjit na makhataki achan bigai maya lekai da khoi yumthong yankhai mo khoi test tawjagi test toba asida mi ahum akhoi positive phangjaki amasung hariba mafam asida akhoi gi achan bigai manak nakpa mafam dagi akhoi test tawjagi haina lakpa mioi singsu akhoi humdramuk tawjagi maduda mioi kunmuk positive oikhi adu pulamna akhoi na positive phangjagi bisi mioi kulumdoi mukni masi akhoi hayengsu uyumpok ta masigi program si leijai adu mayamna hariba program asida mayamna mateng pangbiduna sojok pibiraga Imphal West District ki tagyel khongbal da chathakiba random COVID testing drive adudana miyoi chatret ka humfutara taret test tawbada miyoi kuntramathoi positive oikhi hairi tagyel khongbal ge test tawkhiba mafam sing adudi thopang sanglen khumanthem laikai community hall amasung tagyel ima lairembi community hall ni hairi
COVID-19 laichit ki nongna thorak liba variant sing athubada khangdok pangamnaba Indian SARS-CoV-2 Genomics Consortium in SACOG ki facility ama tagyal part laiba Institute of Bioresource and Sustainable Development IBSD da ngasi hangdokre ngasi hangdok liba in SACOG facility na SARS-CoV-2 gi variant khangdok bada hena lahelagani haina Chief Minister N Birena phongdokre Video conferencing ki khutang da pangthokiba thoram aduda Chief Minister N Biren hai ngasi hangdogliba in SACOG facility ase North East State ki manungda Manipur na ahan bani facility asina North East ki atai state sing nasu masigi khudong chaba ase fanghan lagani masigi damak IBSD ki official sing busu hainingai leitana thagali Hauzik lamdam asida akan ba mawongda sandokliba SARS-CoV-2 gi Delta variant asisu haiba in SACOG ki facility asigi mateng na khangbangam libani Hauzik ti facility asigi mateng na laichat asi mayok na bada hena khudong chahalagani akan ba mawongda sandorakliba virus asi karamba variant no haibadu atubada khangdoktuna miyam gi punsi kan bada hena khomang soksin ba ngamlagani haina su Chief Minister N Birena makhatana phongdokhi SACOG Indian SARS-CoV-2 Genomics Consortium fall under the leadership of the National Center of Disease Control, New Delhi, and coordinated by the Department of Biotechnology along with Ministry of Health and Family Welfare, ICMR, and the CSIR is carrying out whole genome sequencing of the virus across massive. Sequencing will have understand super spreader events, outbreaks, and strengthened public health intervention across the country to help in breaking the chain of transmission. Sequencing will facilitate in identifying hotspots with variant of concern and provide critical information to get appropriate public health response. Haukiba pung kunmari da Manipur gi mioi listing mangaga chamapan yangkai COVID test obada mioi chatret ka marifu nipan nauna COVID-19 positive oibaga loinena state asida laina asina nabagi masing listing humfutara taruka chanipan kunyo kre laina asina maram oidaga mioi tariat laikhidre COVID-19 command control room dagi ngasi numidang wairam pung manga fawada fangba pau amaki matung ina mioi chamri ga marifu humdoi nava faduna discharge tokre nava farakpagi apunba masing na listing Homfunipan ga chatruk yang mari sukre active case listing taruka chamapan supna nipan leiri laina asina maram oiraga laikhidaba mi gi apunba masingna listing amaga chani yang nipan ni fagalapagi chang na chada marifu mapan dasmik ahum tarukni COVID laina asdagi ngakthokna ba laingang na paikhaliba thoksil asigi makhada mioi kaya amasu numit khudingi COVID vaccine kapthokli COVID vaccine kapthokiba masing na ngasi fawbada mioi lakh mari lising humfu mari ga chamri marifu ni thoini ngasi bir to Candidate International Airport amadi tongan ba highway da lakpa driver amadi handyman chatret ka humfu manga test okay haukiba pung kun mari da D type oxygen cylinder lising amaga chatruk humfu tara amadi B type oxygen cylinder chahunga humfu tara mapan Manipur ge tongan ba ana layeng sangsing da phanghan bangam khrei haina COVID-19 command control room dagi fangba pau asina makhatari Kangpokpi police amasung 38 suba Assam Rifle C Company gi Kambu amana yamlaba khusukhulai sing fakat pangam kre police tagi fangba pau amagi matung ina Kangpokpi district ki manung channa leiba haizang khuldagi nongpok lomda kilometer manga taruk chatlaga leiba umangda khusukhulai mayam ama lotuna leire haibagi akaknaba pau ama fangbadagi tha asigi taruki numidang wairam pung taruk lom tabadagi umangda sangsinduna thiba humbagi thabak chathaba hoki hairi ngarang numit yungba matung pung taraga nithoi makhairom tabada yamlaba khusukhulai sing adu thengnakhibani ngarang fagat khiba khulai sing adude magazine Aniga konana AK-47 rifle ama magazine amaga konana MA-1 assault rifle ama M16K magazine ahum lethot rifle ama magazine 4 ga konaba MM-02
0.22 gi country mat pistol mari UBZL grenade ama mortar projectile ama charger yauba radio set mari 7.62 mm gi maru humfutara mm 0.22 gi maru ahum mm 5.56 gi maru tarataruk amasung pistol gi holster amani hairi Kangpokpi police amasung Kuntrani Pansuba Assam Rifle C Company ne yamlaba khutsu khulai fagalakpa atuda Manipur ge Chief Minister N Birena thagatpa phongdokre Hauzik pawmi marathatna tenbe break ma longnyasi You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNACO School, excellence in education. Break ki matung makhata na pau sindoksari COVID-19 ki ICU da season na ba maru oiba potlam sing Association of RIMS alumni arimsana Jenims Porompat ke director da khusina krehairi Tengbang potlam khusina bagi thoram aduga mari leinana Dr. RK Lenin na hai malem gi tongan ba mafam sing da thabak tori ba Remsonians sing na pirakpa mateng dagi ngasigi tengbang potlam ase pibani tengbang potlam pibagi thabak ase makhatana su sathakigani arimsana tengbang potlam piramba aduda nungai ba phongdok laduna Jenims ki director Dr. Deven Raistrom na hai COVID ICU da season nagadaba khudlai khara lemna khudol tamdamba ase aduki matik nungai ngasi arimsana mamal yamlaba khulai sing khudol tawramba tamlamba asina Dr. Singh amata oina COVID laitat lanteng nari haibasi mayek sing na tai haina su Dr. Devena makataki अकोई ICU दा जंगदबा कोविड ICU दा जंगदबा यामना अपिक पिक खुलाई दी ओरगा हुजिंग मक हाय ngasi daga ngasi nagba yagadaba खुलाई सिंगसे अकोइना अंगम बखरा दंग डोनेट तबजबनी मसिग मतुंग दसु कोइ लाक्सगिनी अदुगा थमजनी बो वाफम दी कोइ रिम्स एलुमनाई एसोसिएशन हाइबसे 2017 नवेंबर की तांग 19 दा हुदुकसगिबनी अदु मसिदगी दी कोइ अनोबो पांगल अमग लोइनना मयाम पुन्ना अकोइ मयाम की सेवा तौगसिदा अंगमबा अहेनबा अकोइ थबक्सिंग तौबो ngamnadabagidamta mayamna sajok pibio madi soda Professor Lenin aduga Professor Joy aduga Professor Ranbir enbiraktuna ekhigi Jenims asida ngasi ekhigi hojuji ki ekhigi COVID ICU da sinanaba ekhigi maruiba khulai sing khara koida free of cost da donate tobirapasi koi tasena lawai hakchang yauna thumui sengna thagat phungdok chaningi loina na hojik अखोगी ड्रीम साइबा जेनिम साइबा मसी खेनब लेते अखोइना अखोगी कोविड की हजिजिक भारत पुमद वानरिबा पृथ्वी पुमद वानरिबा अखोगी कोविड 19 से लाइट अखोगी लांथिंगन बहनबदा अखोई पुन्ना डॉक्टर सिंह से पुन्ना अखोई खुसमनरगा अखोई लांथिंगनरी हैबसी मसीगी सबसार खुदम नि हाइजनिंगी Tengbang potlam khosinabagi thoram atuda arimsagi Vice President Dr. TH Bizoy Treasurer Dr. S Ranabir Joint Secretary Dr. Y Tomba amadi EC Dr. Kameswar Nasu Sarukyaki Haidi Lakadoriba Manipur gi General Election Mikhalda Singzamai Assembly Constituency gi Mirep Oigadoriba Oinam Roman gi meeting makhada semkhiba Women Wing the Awareness Pibagi thoram ama pangthokre Singzamai Oinam Tingel da Leiba Roman gi Yum da Pangthokba Thoram Adu Constituency Asigi Manung da Leiba Miyam COVID-19 gi vaccine sungsoi soidana kapthok hannabagi matang da Women Wing da Awareness Pibani Thoram Adu da Roman high COVID-19 laichat thengnage hairabadi vaccine kapthokpa natana atai lambi leite miyam da vaccine kapagi gyan mapung fana tahalabat kantata vaccine kapningbagi apamba pokani karigumba hiram amada mai pake hairabadi nupi singi thodang chawi maram aduna miyam da vaccine kaphanabagi awareness pibada nupi week women wing gi diet chawba maramna ngasigi thoram ase pangthokpani haina Roman na makata na phongdokhi
Miyamda lemna ambulance service panghaliba lilong haureibi makha laikai MK Boni Allies Habibullah bu pukning thogatpa oina Thobal district ki adaksa Hasina Begum na ngasi sen gi tengbang pikre DC Thobal gi complex ta leiba adaksa gi quarter da ngasi pangthokiba tengbang pibagi thoram aduda adaksa Hasina Begum na hai covid laichat ki wanaraba matam asida thawai khubakta haptuna miyam gi damakta pung kunmari lemna ambulance service panghaliba asi thagatningai ni Wakhalona si pukning thogatpa oina ngamzaba sen oina lupa lising mga pibani haina Hasina Begum na makataki. Dr. R.K. Ranjan na Education amade External Affairs ki Union Minister of State Wairakpada Punsi Maruk Welfare Society PMWS Langol Punsilok na nungaiba fongdorakli. PMWS ki General Secretary NZ Indra Kumar na thadorakpa nungaiba fongdopagi cherol amanahai. Dr. R.K. Ranjan na Education amade External Affairs ki Union Minister of State Wairakpa haibasi lamdam sigi oina yamna chakthok chaningai ni. Tungda Dr. R.K. Ranjan na paikhalakpa thabak thoram khudingmak mai pak na pangthok pangamba oirasanu haina cherol asina makhatari. Ministry of Culture ge Senthang Makhada Anoy Sang Urmika Net Natisala Nasinba Solo Manipuri Dance Festival 2021 Hayeng Nung Thilpung Ahum Taba Matamda Rajya Sabha ki MP Ning Thaulai Semba Sana Zawana Hudoklakani. Mami TV na media partner oiraga pangthokadoriba festival asi Mami TV ki Facebook page amadi cable network ki entertainment channel da live oina santokani. Festival asi ki saru ama oina maming leiraba jagoi gi guru Moirangthem macha chauraikanba Professor K Sunita Devi amadi Professor Yaikhom Hemanta Kumar ga mari wari watai sanabagi khudong chaba ama pigani. Festival asi ki festival director na Urmika Maibamni Hairi. Containment zone mafam chani hena lariba amati COVID-19 na maram oiraga miyo yangkhai gi mathakta lekhidraba kaisamthong assembly constituency da lenga ki SOP thugairaga miyo kuntra pullaga yumthong changduna vote khomliba asi mari leinaba authority na yengsin biyo haina constituency asda mirep oina thorakadoriba Johnson Elangbam na mari leinaba singi pukning singsilakli social media da thadorakpa video message amada Johnson Elangbam na hai chief minister amadi Prime Minister Faubana ngamloidaba mawongda intending candidate kharana election gi mingda ka hena chading tawribasi mari leinaba authority vigilance ki official singna yengsin haningi haina su mahakna makhataki puning wakan phajana khanwa ngamlaba naharol sing ri hawolakliba khogi youth sing ri alaman sing academician sing intellectual sing yaregadi akoi sigumba chatharigliba sing asida koi masing ngakthok manaba koi punna hona minasi kai samthong gi leijariba ikoi gi adugum laba kai samthong di top pani tongan bani haiba madugi mamangai degi koi gi lakhliba adugi train adu da koi su ngasi su amuk madu phajana amuk hanna madugi kaino saktam madu kaidri haiba se koi udbina na ba hona minasi haidana aroiba ne agi mai kai degi na lokna kai samthong praja gi myamda wafam masi thamjari Androgi chapu upi laifamlen asi umanglai gi laifamlen singi manungda yaude haina sandang senba maring khulgi chairman KT Mothilna hairak libasi marik chumdaba wafamni haina chakpa andro panam ningthau maihau birol Cultural Association gi President Singa Khammem Sa Devina akanba wafam fongdorakli sandang senba maring khulna media ge thongda marik chumdaba wafam kaya fongdokpagi mahut official oina wari sanaraga ma wakhai ama puraknaba hotnasi haina su mahakna fongdorakli memsa na makhata na hai androgi umanglai panam ningthau amade purairombagi Laifamlen ani asi lay haiba ama khanglibasidi laibak yafaba amane adubo chafu upi laifamlen di androgi natte hairaklibasidi laibak thibani hiram asigi matangda marik chumba wafamuna thigatlaga ngangbana fagani natrabadi mairiktagi maizawbi haurakpa yai sandang senba maring khul na chafu upi laifamlen asi andromiyangi laifamlen natte haibasi matungda amuk hana fongdokpiganu haina su mahakna fongdokhi Putien na la laga lady ba sa loy lang may dasrang tiyan.
फजन लेरिबा लाइफम जिंग सिबु अखोइगी नत्ते करमना हाइगदौरिबनो मसी सना कोनुंग नत्रग उमंग लाइगी थबक सिंगदे यावरमदे हाइदुना अखोइगी लाइ नत्ते हाइना हाइगदौरिबसी सनंगसेमा मरीन इसिनेनाव सिंग वखन खंदबियो lamdam asigi khamthengna waraba imung lising tarada mateng pinaba all manipur united clubs organization amoko na sangsil lakhiba khongjanggi saruk ama oina ngasisu imphal east ki tongan ba khulma panda chana thangna ba polam sing yenthokre chana thangna ba polam sing yenthokhiba adu amoko gi mityeng makhada all manipur women's voluntary association amawa amasong newco anina khusamnaraga pangthokhibani ngasigi tengbang polam piba asi tharaga amuko na imung listing taruka subna tara marida mateng pangba ngamkhre haina amuko ge assistant general secretary thambongna thadorok pa cherol amana hairi awang kobru asuppa laifamlen amadi kobru singsangi matangda lanai kanglup amatana namfu hafuda hektama warep loba yaroi haina international peace and social advancement IPSA na khangalakli IPSA ge information and public relations secretary KT Maitaina thadurap cherol amagi matung ina leiba asige civilization amade tradition asi ningsingba thoktraba matam dagi lamdam asta khunda minarkhiba yelhau furuk mayam asina sengkhibani matam gi khonglei matung ina yelhau furuk sing mana pamjaba lining lashon amade chatnabida chatkhiba taraga sunga sisu awang kobruga leinariba achet pamari adudi tatri ngasi ma kobru chingda uwa kokthokuna low usinba Kobru Chingdol Tamna Lambi Semgalapa Amadi Reserve Forest Area ni Hairagasu Yung Kai Sajin Bana Chingba Tabak Paikaliba Sing Asi Lengagna Tingnaba Torang Paikatpio. Awang Kobru Asupa Singsang Asida Kanagumba Kanglu Furup Amatana Mapu Sabagi Tabak Tauroi Dabani. Kobru Ching Ngak Senba Amadi Sengat Sagat Baga Mari Lenana Tabak Tauram Kudingmak Maitei Amadi Kobru Dagi Haudok Minarakiba Yelho Furuk Kudingmak Yauna Kanabagi Tangai Fadaba Equate Kudingmakna Kangzin Minasi Hainasu IPSA na appeal directly. COVID-19 Laichat Kamari Lainana Royal Riders Manipur na North American Manipur Association ga khusam naraga chatharakpa mateng pangbagi khongjang adugi saruk ama oina ngasi Churachandpur District Hospital da laiba COVID-19 isolation ward ta polam sing mateng pangkhre haina Royal Riders Manipur na haidi ngasi Royal Riders Manipur gi mihut sing na hospital gi staff sing da oximeter PPE hand sanitizer gloves amade masks na chingba tengbang polam sing khusinaki haina Royal Riders Manipur gi Secretary of Information and Publicity Ramananda Laisang Themna Thadorak Cherol amana haidi COVID kamari lainana state asigi tongan ba mafam singda Royal Riders Manipur na makhata na mating pangkhigani haina sur Cherol asina makhatari District Administration Ziribam Health Department Amade Ziribam District Multi-Threat Workers and Labor Union ZDMTWLY ga khusamnaduna Ziribam gi railway station da COVID-19 gi mass testing amade vaccination gi thoram ama pangthokre Thoram aduga mari leinana ZDMTWLU gi Labor Coordinator Hodam Rajesh Nahai Union asina Ziribam gi tongan ba mafamda thabak suri ba sinmisingbo masa mawu fana leina bagi pandam da hairiba mass testing amadi vaccination gi thoram ase pangthokpani haina phongdokhi Technopal Assembly Constituency gi manung channa leiba Laiching Minau amadi Laiching Khuman gi Maring Khunja Singda Mamangi Outer Manipur Lok Sabha Mikhalda BJP gi mirep oikiba HS Benjamin Matena chana thangnaba polam sing yenthokre HS Benjamin Matena chana thangnaba polam sing tengbang pirakpa aduda Laiching Minau amadi Laiching Khuman gi village ki chairman na thagatpa phongdorakhi
Low singu ubada isingi awatpa labor matamda mari lainaba department singna matam sangna chatnaba yaba thaurang paikhataba asina chinjakta mipal tangbal lamdam ama oirakloi hainingai leite haina Manipuri Students Federation MSF ke General Secretary Hizam Roshana ngasi paumi singa unaba amada fongdokre kwa kaithel da laiba MSF ke office ta pangthokiba paumi singa unaba aduda Hizam Roshana hai low bada changdaba yadraba hargi mamal aduki matik wangkibadagi laumi singda hena awaba ama pire maram aduna lengang na atuba matamda midyeng changwiduna ahongba mamalda har sing phanghanbiu loinana lobukta ising marang kaina phanghanaba Hizam Roshana lenga ki pukning sing singki COVID-19 na maram ora kanda nasi lawu singu buda hena saking irakle asida natana lawu singu buda koigi singya awat pa lerakpa ikang tholakpa lawu singu bagi mari lainaba department agriculture department minor irrigation department water resource department na koigi singya awat pa bu yengbida bida koigi hanga ki oiba koigi law ubada season na isingi plan tawdana mamang sahida koigi turen khung kya si dok kibal laikre adubu Sevahi Sangathan gi Ani Suba Tangkaka Mari Lenana BJP Manipur Pradesh ke Department for Coordination of Trust ke Thausupuriba Wangkhem Assembly Constituency gi Hanagi Mirep Laishram Thanil Maitena Assembly Constituency asigi yumthong chamaga yangkhaida chana thangnaba polam sing amadi face marks yenthokre Wangkhem Assembly Constituency gi Containment Zone oina lokthokraba Charangpat Mamang Laikai Charangpat Maning Laikai amadi Yairipok Huidrom Laikai da tengbang polam sing asi yenthokibani Thauram loi silakpada lengak na piriba SOP ngak na chatminasi amadi miyam punna vaccine kapthopiyo haina El Thanil na apil tawki Hockey India gi President Gyanendra Ningombana Tokyo Olympics 2020 da saruk yagadoriba India gi nupa amadi nupi gi hockey team animaki sanaroi singi mafamda yaifa pausel pirakli India gi National Games sus oiriba hockey masana asida leibak asige sanaroi singna khwaidagi fazna sanaduna mingsat urong khinbangamba oirasanu haina Gyanendra Ningombana Hockey India gi mahut sinduna Tokyo Olympics da saruk yariba sanaroi sing bupukning thogalakli As you know, hockey being national game of the country and also very much proper game, people in this country are looking and eyeing through hockey that the players will make a splendid performance to make the role of the country. So on behalf of the hockey people of the country and also on behalf of the Hockey India, wish the team all the best. Just do it for the country and make the tricolor fly high. District Administration Imphal West amadi District asigi Chief Medical Officer na sinduna Kwairanban ima kaithelda ngarangdagi chatharakpa numit ninigi oiba mass vaccination gi thoram amasi loisinkhre paugi marathana tenba break amagaso lominase You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNESCO School. Excellence in education. Breaking matung makhatana pau pizeri. Tha asigi tang kun humdoi dagi mathang thagi tang nipan fawba pangthokadoriba Tokyo Olympic Games 2020 da saruk yariba Manipur dagi sanaroi manga amadi Mizoram dagi sanaroi ama punna awang nongpok Bharat dagi sanaroi taruk asi pungning thogatpagi thoram Blessing Rally Manipur gi Youth Affairs and Sports Minister Letpau Hokip nangasi lamthakre
Sports ki powerhouse ni hainariba Manipur dagi Tokyo Olympics ta saruk yariba sanaroi manga amadi Mizoram gi sanaroi ama punna sanaroi taruk mag mai paktuna mingsat urong khinba ngamba oirasanu haina Minister Let Pau Hokipna yaifa pauzil piki. Sports Authority of India Saigi Northeastern Regional Center NERC na sinduna pangthokiba blessing rally atuda Sai NERC gi Regional Director Francis Marwin amade Saigi official singsu saruyaki. Lagliba tang taraga nithoidagi tang taraga mapan fawba numit nipani atopa lamgi mitop amata changlakpa yaroi amadi maklang fawduna jathok sasin tawbada athingba thamle haina maklang Youth Development Club na thadorakpa cherol amana hairi cherol asin hai laingak na ayaba piba miyoi ana layengi maram natana mitop amata changlakpa yaroi COVID-19 gi laichad asina maram oiraga misimina hengalakpa amadi laichad ase thengnaba ngamnaba lokhalak khong thang ni hairi COVID laichad laksing naba laingak na lokhalak liba section thorangi manung channa laingak na piriba COVID ki chatna kanglon ngak taba miyoi sing police na fadana fine thian bagi thabak ngasi su makhatana sathari ngasi sathakiba police ki drive da COVID ki chatna kanglon ngak taba miyoi chamaga humfuma thoi police na fadana fine thian ki tungda miyoi sing adu warning piraba matungda thadokhi ngasi chathakiba police ki drive aduda fine oina lupa lising yangkhai mariga chama khongatki makhatana COVID ki chana kanglon ngaktaba thengnarabadi National Disaster Management Act 2005 ki makhada akanba action lawgani haina Inspector General of Police Operation E Priyo Kumar Singh na thadorakpa cherol amana hairi Manipur gi mafam kharada ising phangdabadagi low pan bangamdrabasu Kaksing district ki oinadi lofam ayamba low panduna urea chaibagi chap saba matam yoksilakle adubu urea phangdabagi awabati maikai asomda hausiksu adumak mayoknari haina joint non government voluntary organization Kaksingna thadorakpa cherol amana hairi Cherol asin hai District Agricultural Officer Thawalda miyamna COVID-19 gi SOP ngak pangak tabati dana ayuktagi urea bag amagidamak lawmi mayam yomsinari District Agricultural Officer Thawalda gi Kaksing District ki oinaso urea logadabani hairabadi Kaksing District ki lawmi singda aduki matik khudung chadaba mayokna nahanbata natana aikhoi puna COVID-19 naminaro haibagi fibam tarak pasu yai maram aduna mamangi chahi singda Kaksing district ki oina darkar leba urea sing Kaksing lamdong godown da thamlaga lawmi singda phanghan khiba adugum handak chahi gi oina so phanghanaba agriculture minister gi pukning chingsilakli COVID laichat ki chaitheng fanglaba wabagai mayai lekai gi imung singda maibam dipakna chana thangnaba potlam sing mateng pangkhre tengbang potlam sing maibam dines ki maikai dagi Pirak pada Educated Youth Multipurpose Development Association Club wabagai mayai lekai na thagatpa phongdorakli maraksida wabagai mayai lekai da wakhal choirabi nupi ama yauna mioi humfutara COVID positive oire haina Educated Youth Multipurpose Development Association Club wabagai mayai lekai gi thomi M Suresh na phongdorakli COVID positive oire bi wakhal choire bi nupi asi Community Home Isolation Center da thambada khudong chada bakaya mayoknari fibam asi mari leinaba singna mityeng changbiyo haina M Suresh na mari leinaba singi pukning singsingki Thongzu Assembly Constituency gi manung channa leiba tongan ba mafam singda leiba ahal singda constituency asigi mire poina thorakadoriba Preciozit sanglakpamna pension pikre haukhiba matam kaya ki mamang dagi Preciozit na COVID care center singda ayuk amadi numidang gi chaklin leptana piduna lakli masda natana imung kayada oxygen cylinder lemna pikre COVID vaccine kapada saruk yariba healthcare staff volunteer amadi COVID warrior team singda leptana mating pangduna lakli haina pau asina makhatari Imphal East District ki ICD block Sawombungi manung channa leiba Uyumpo Gram Panchayat Ward number 6 da leiriba job card holder singi khusuman mafam arang khangdana leiriba si mari leinaba singna miyamda kyan tahalo haina Uyumpo Gram Panchayat ki secretary na thadorakpa cherol amana phongdorakli cherol asina hai job card holder singna
sukhiba tongan ba thabak-sing mamang chahigi September thada pungloi loikrabani adubu ngasi fawba khutsumal numit masing suna pithoktana leiriba asi laibak thibani maram aduna mari leinaba authority na COVID-19 lai chatke awaba asi yenglaga athuba matamda khutsuman pithokpiu haina cherol asna makhatari Dr. R.K. Ranjan Education Amade External Affairs ke Union Minister of State Oirakpada Federation of Government College Teachers Association Fegokta na thagatpa fongdorakli Fegokta gi Media and Publicity Convener na thadorakpa cherol amanahai R.K. Ranjan na leibak asige education amade foreign policy da achoba thodang puba haibasi Manipur gi tanatana North East India gi oina yamna chakthok chaningai ni mahakna Union Minister oirakpa asida Manipur amade North East India gi education sector da hena chakhatpa purakpa oisanu amasung North East India ga yumthangna na leiripa Bangladesh Myanmar China, Bhutan, amadi Nepal na chingba atopa country singa hena achetpa mari thamba ngamba oirasano. State asigi education sector da lokhatlakpa chawkhat thaurangi thabak singda fegokta na mating pangani hainasu fongdorakli. COVID-19 lighted laksin mangamnaba thamliba curfew asi loidri fawba all Manipur Muslim Students Organization amsogi masa loshang hangdokpada matam khara thingba thamle haina amsogi organization secretary na press ta thadorokpa cherol amana hairi Wangkhem Assembly constituency ke MLA ke Megasandragi meeting makhada ngasi Thobal district ke manung jana leiba Yairipo Kekru Fogai leirak ke Lampakta mioi chamaga marifunitoi COVID-19 vaccine kapthokre haidi vaccination program adu Yairipo Kekru Varot Talaiba Kekru Mohammedan Union Club na sinkibani haina club asigi general secretary na press ta thadorapa cherol amana fongdorakli Malem pumbada thengnariba COVID-19 gi laichat asidagi ngakthoknaba achamba section thorang khara ngakna chatpinaba Mami TV gi maike dagi ningsingsari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruki arapa thambiyu mai mid khutsa toina hamdokpiyu amadi COVID vaccine ka payarabasing sungsoi soidana COVID vaccine kapthoktuna laichat asidagi kannapa miyam punna honaminasi Hazik sanabagi pau pizari. CONMEBOL na sindana Brazil da sathariba Copa America 2021 gi ngasi ayok sanakiba ahum suba place ki match da Colombia na Peru bu maithiba pikre Brasilia da sanakiba match aduda Colombia na Peru bu goal ahum anida thoikre mate match adugi nimfu manga suba minute midfielder yotunna chankhiba goal na ahanba half loiba fawbadi Peru na goal amasinoda mangjil thaki ani suba half ki nimfu mapan suba minute midfielder Juan Cuadrado na Colombia ge sothariba goal handokhi Colombia gi midfielder Luis Diaz na goal ani chanduna Colombia ge apunba goal ahum suhankhi striker Lafa Dulana ani suba half ke marifuni suba minute Peru ge ani suba goal chankhi Rio gi Maracana Stadium da Copa America 2021 asigi final match hayeng ayuk pung manga makhaida Brazil amade Argentina na sanaragani Hauzik loisalakpada maro iba pau amok hanapizari Viral genome sequencing facility tagyal pata hangdoklei mapan lamda sample thadana numit tarani kunni result ngainaramba adu ngairoi haina Manipur ge Chief Minister N Biren na fongdokre Asan Bigay amasung tagyal khongban gi yum da changduna paksana COVID test tokre achan Bigay dadi tha ahum ge angang yauna mioi ahum positive oiba thengnare Ngasi hangdokliba insako facility na SARS-CoV-2 gi variant hangdokpada hena lahelagani haina Chief Minister N Biren na fongdokre
Amasung haukiba pung kun marida apunba miyoy listing mga kachamapan yangkay COVID test tawbada chatret marifunipan positive oire laina asna maram oiraga miyoy taret laikhidre miyoy chamriga marifu humdoy na nava faduna disaster tokre. Matang asda Mami TV ki Manipuri Prime Time News and Dr. Baloy Sinjari meeting tabiri basing bo mukahna krumsari.